Online Manipur gi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Manipur da animated suspension natraga PR thamlakpa yabagi thajaba chang wangna leire. N Biren Chief Minister from the resign taukraba matungda Manipur lengakta ahongba kaya lakhibaga loinana BJP gi MLA sing punsin mangamdabadagi anauba CM khanba ngamdana leire maduna athuba matamda Manipur da animated suspension natraga PR thamlakpa yabagi thajaba chang wangna leire. Hauzik faubagi oina mioi ahumna anauba CM oina balamjen tanarambani mioi ahum adugi manungda mioi amabu ngasi athengbada CM oina lauthoknabasu yana leire haina phong ngangnarambani. Adubu ngasi faubada BJP gi MLA sing amata oina punsinduna anauba CM khanba ngamdrabadi center na Manipur da president rule thamlakpagi lalong yatpa haukre hairi. Ngarangdagi hauna Imphal Hotel da BJP North East ki coordinator Sambit Patrana BJP gi MLA sing amamamta oina unakhiba adu ngasi sumaka chathari. Hauzik faubada BJP gi anauba luchingba ama khanba ngamdana leiri. Amaromda Manipur lengakta Forest and Environment oiramba thong am Bisorjit ta paumi singna hangba wahangi paukhumda mifam pangthoklibasi kanana anauba chief minister oigani haibigi matangda nate Manipur da santi hanjilaknabani haina phongdoklamki. Amaromda N Biren luchingba BJP ki ani suba tamda saugatkhiba NPF ki oina party sigi state president Hana Water Resources oiramba wangbu Newman ama ki party ki firefte ahongba leite. Hana laukiba firefta aduma hongdana lei haiki adumoinamak thasigi mapanda New Delhi dagi halakpaga Raj Bhavan da chatuna chief minister from dagi resign tawrage haina governor da chero pisin kiba matung governor na su resign tawage yaba pikraba faubada BJP gi MLA masing suna lei haibadu utpangamdana leiri. Masina maram oiduna BJP gi party gi MLA singi marakta makoi gi legislative party gi luchingba khanduna anauba chief minister khanana bagi wafam hauzik fawba leikhai tabangamdana leiri. CM resign tauba yaningde kuki MLA taragi mathakta action lokhatpa ngamdaba speaker Fibam Tadre Leibaki asukluraba matam asida CM resign tauba yaningde Manipur thugaina baseliba kuki MLA taragi mathakta action lokhatpadi ngamdraga Manipur kanba pamba maitei MLA singda action loriba speaker Fibam Tadre haibo play karsing akaya sizinaduna Imphal iski manung chana leiba Naharup Pangong Makhong Human Welfare Association Naharup Huirem Laikai Women Welfare Association amadi Bamon Kampugi Mera Paibising na tungan bamafam sing the wakan mifam chathakre. Haribo wakan mifam maseda tungan bamafam singi Mera Paibising ithomi sing na fongdo kibada. Manipur gi asuklu ukraba matam maseda CM na fam thadok pa haibasi matang chadab amani haina lawi. CM na fam thadok pa tarabadi kuki MLA taragi mathak action lokhat pangamdaba. Speaker Fibam thadokadabani chahi ani helaba fawba loishin bangamdana lagliba. Lan asibu atopa CM ama silabasu thokliba lan asi da loishin bangamgani haiba thajaba ngamde. Thokliba lan asi CM silaga loishin bangamgani haiba leiradi. India lengang na miyam da chaba paukhum pigadabani haiki. Tungan ba mafam singda fam ki bawakan mifam atuda CM na resign tauba yaningde amadi khulngak pa fawa yaroi haiba na jingba kholaw sing lawki. Ki miyam na taliba demand ahongba khak leiroi Paonil Lan Haokip N Biren chief minister from the resign taukrabasu anauba chief minister ama silaglabasu kuki jo miyam gi political aspiration ama oiriba separate administration natraga legislature yawa union territory ahongba leite haina Saikot Kendragi MLA Paonil Lan Haokip na haikre. Wafam masi MLA Paonil Lan Haokip ki ex thagalakpa post amada phongdorakpani. Post asina makhata na High Chief Minister N Biren fam thadokhiba asi nakalani gi marakta wari sanaba yabagi ahanba khongthang oigani adubu kuki miyamna taliba demandi ahongba khak leiroi haidi. Manipur gi anauba CM kana oigadagi haiba ngasi athengbada lauthoklaba yari. Chief Minister N Biren CM fam thadokraba matung state asigi anauba Chief Minister kana oiraba yai haibadu ngasi lauthoklaba yana leiri. Pauche sina phangba paugi matung ina hojik hangduna leiriba Manipur gi chief minister gi fam mensinabagi damak BJP Manipur gi in charge Sambit Patrana luchingba mifam ama North AOC da leiba hotel Imphal da pangthokre. Mifam maduda BJP Manipur gi president adhikari Mayum Sarda Devi Manipur lenga ki transport amadi veterinary amadi animal husbandry minister Khasim Basum Water Resource amadi Relief and Disaster Minister Awangbo Newmai Kakching gi MLA Mayanglangbam Rameswar Hairo ki MLA Thokchom Radeshyam Susarugyaki Hauzik Faubi oina kanabu Manipur gi anauba chief minister oina khankibage haibadi pauche sina chapchana phangba ngamdre. Pambaina luchingba UNLF pu khut thangatpa lufni hairuba du soikhibani yambem laba. Government India ga ceasefire tongna duna political dialogue chathariba pambaina luchingba UNLF pu khut thangatpa surrender group haina hairuba du soikhibani haina senior journalist yambem labana sengdorakli.
Wafam asi pambaina luchingba UNLF ki Department of Publicity ga wakhal taminaraba matung sengdok warul oina paumisingi mamangda mahangna phongdokhibani ngasi Imphal West District ki mafam amada pangthokpa paugi mifam amada wafam asi phongdoladuna mahangna makha tana hai chahi humpu hena Manipur ki damang ningtam lan hauduna laklaba matung pambaina luchingba UNLF ka Government of India ga ceasefire taunaduna political dialogue chathari asigumba political dialogue chathari balup asi bukhut thangatpa Haidi surrender group haina mahangna phongdokiba wafam asi aranba wafam amani wafam asi hairubagi damak leiba miyamda lale haijari nakal amaromda mamang chahi ki October 2 da kangpokpi da fakiba mitei ani adu thadoknabagi mahaki Facebook page ta thagatkiba wafam sing adu kakthatnaba pambaina luchingba UNLF ki maikaidagi hairakhiba haiba wafam dusu aranbani mahangna sajinduna haikibani madugi damakta su soikre haiki loinana mahak makha tana TV channel gi discussion award dusu saruk yararoi haiki